ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤ ꯇꯥꯡ 19ꯅꯤ ꯍꯌꯦꯡ ꯇꯥꯡ 19 ꯄꯨꯡ 10ꯗꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯑꯣꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯏꯝꯐꯥꯜ ꯃꯤꯐꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯗꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯔꯝꯅꯤ ꯑꯗꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯇꯥꯃꯣ ꯙꯟ ꯀꯨꯃꯥꯔ ꯆꯍꯤ 81 years young ꯆꯍꯤ 32 चꯪꯉꯛꯏꯅꯤ ꯑꯗꯨꯗꯤ ꯃꯔꯨꯞ ꯒꯧꯍꯥꯇꯤꯗꯒꯤ ꯉꯁꯤꯃꯛ ꯊꯨꯡꯉꯕꯅꯤ ꯃꯤꯐꯝ ꯍꯌꯦꯡꯒꯤ ꯃꯤꯐꯝꯒꯤꯗꯃꯛꯇ ꯃꯔꯨꯞ ꯑꯥꯔꯨꯟ ꯃꯥꯗꯤ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯔꯦ ꯃꯥ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤꯅꯤ ꯕꯦꯡꯒ꯭ꯂꯣꯔ ꯔꯦꯁꯤꯗꯦꯟꯠꯅꯤ ꯑꯗꯨ ꯃꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯃꯍꯥꯛꯁꯨ ꯃꯤꯐꯝꯁꯤꯒꯤ ꯑꯃꯨꯛꯇ ꯂꯥꯛꯄꯅꯤ ꯃꯔꯨꯞ ꯁꯥꯖꯟ ꯃꯔꯨꯞ ꯑꯔꯥꯃꯟ ꯁꯥꯖꯟ ꯃꯥ ꯌꯨꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯐꯅ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯃꯤꯐꯝꯁꯤ ꯐꯝꯅꯅꯕ ꯑꯗꯨꯒ ꯃꯤꯐꯝꯁꯤ ꯐꯝꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯊꯥꯒꯠꯆꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯕꯁꯦ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯕꯨꯛ ꯇꯧꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯄꯩꯁꯥꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜ ꯑꯃꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯗꯤꯄꯣꯖꯤꯠ ꯇꯧꯒꯦꯅ ꯆꯪꯕ ꯃꯇꯝꯗ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯁꯤ ꯑꯩꯈꯣꯏꯒꯤ WMCꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯁꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯄꯤꯅꯤꯡꯗꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯗꯤ ꯀꯣꯑꯣꯄꯔꯦꯇꯤꯚ ꯑꯣꯏꯗꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯤꯔꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ WMCꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯍꯧꯖꯤꯛꯀꯤ ꯈꯦꯝꯆꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯇꯧꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯎꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯈꯦꯝꯆꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯒꯤ ꯃꯤꯐꯝꯁꯤ ꯄꯥꯡꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯈꯦꯝꯆꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗ ꯃꯥꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜꯁꯤ ꯏꯆꯝ ꯆꯝꯕ ꯍꯣꯜ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯁꯤ ꯋꯥꯏꯕꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨꯅꯤ ꯂꯩꯕꯥꯛ ꯉꯥꯛꯎ ꯍꯥꯏꯕꯅꯤ ꯆꯨꯝꯅꯒꯤ ꯍꯣꯜ ꯑꯃꯒꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯈꯦꯝꯆꯥꯟꯁꯤ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯁꯤ ꯉꯁꯤ ꯎꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃꯨꯛ ꯑꯣꯔꯗꯔ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯑꯦ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯋꯥꯏꯕ ꯄꯤꯔꯔꯣꯏꯅ ꯑꯣꯔꯗꯔ ꯑꯃꯁꯨ ꯊꯣꯛꯆꯜꯂꯛꯑꯦ ꯒꯃꯦꯟꯁꯤꯅ ꯊꯣꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯗꯕꯗꯣ ꯑꯌꯥꯝꯕꯔꯣꯝꯗ ꯅꯨꯡꯉꯥꯏ WMCꯒꯤ ꯄꯥꯋꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯗꯨꯝ ꯔꯤꯀꯣꯛꯅꯤꯁꯟ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔ ꯇꯥꯃꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯗ ꯋꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯁꯤꯆꯨꯋꯦꯁꯟ ꯕꯍꯥꯅꯥ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗ ꯄꯤꯔꯣ ꯀꯅꯥꯝꯇ ꯊꯥꯗꯤ ꯊꯥꯔꯝꯃꯣꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕꯗ ꯄꯤꯔꯔꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯇꯥꯂꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯔꯥꯡꯒꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯅꯍꯥꯟ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯄ ꯆꯍꯤ ꯊꯥ 5ꯗ ꯉꯥꯏꯔꯤꯕ ꯑꯃꯒ ꯃꯥꯒꯤ ꯃꯕꯨꯡ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯃꯥꯗꯨꯒ ꯌꯥꯎꯅ ꯇꯨꯝꯖꯔꯤꯉꯩꯗ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯒ ꯃꯣꯔꯇꯥꯔ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯈꯤꯕ ꯃꯃꯥꯗꯨꯗꯅꯤ ꯌꯥꯝ ꯁꯤꯡꯍꯧꯔꯤꯁꯦ ꯃꯗꯨꯒꯤ ꯏꯁꯨꯗꯨꯒ ꯂꯣꯏꯅꯅ CRPꯅ ꯑꯃꯨꯛ ꯃꯤ 3 ꯑꯃꯃꯨꯛ CRPꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯅ ꯑꯃꯨꯛ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯔꯪꯅꯕ ꯂꯩꯕ ꯃꯇꯝꯁꯤꯗ ꯉꯁꯤ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯣꯏꯔꯥꯡꯗ ꯃꯤꯐꯝ ꯇ꯭ꯔꯣꯡ ꯃꯤꯐꯝ ꯐꯝꯃꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯍꯌꯦꯡꯗꯒꯤꯅ ꯇꯥꯡ 15 ꯅꯨꯃꯤꯠ 8ꯅꯤ ꯆꯨꯝꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯄꯅꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯑꯣꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯁꯦ ꯏꯝꯐꯥꯜ ꯃꯤꯐꯝꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯣꯛꯄ ꯍꯌꯦꯡꯁꯤ ꯇꯣꯛꯄ ꯇꯥꯕ ꯑꯗꯨ ꯇꯣꯛꯑꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯨ ꯃꯌꯥꯝꯗ ꯇꯝꯖꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯏꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯈꯤꯇꯪ ꯍꯦꯟꯅ ꯇꯦꯛꯐꯨꯜ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯏꯁꯨ ꯑꯃ ꯊꯣꯔꯛꯄꯗ ꯏꯁꯨꯁꯤ ꯈꯪꯗꯕꯗꯧꯅ
खुदम ओइना ट्रोंग लाउबिगी इशू थोए आंगा अनी सिरे अमुक CRP ना कापतन मी अहुम सेले CRP ना कापीबा मी अहुम सिरे अवॉइडेबल गातने मतम चाना security measures हेक लौरमबदा CRP की केमता असाउबा पुनिंग नुआइतन संगु मयामदु अदुम कंट्रोल तौरमगा अदे पुलिस डिप्लॉयमेंट तौरमगा तो मसु याबने मसिना चिंगबसी अहोब यामने हजि लेबा मन गवर्नमेंट से अदु नै साइजरिदो हजि लेबा गवर्नमेंट खेमचान गवर्नमेंट से तौगदबा मागी मरु ओइबा स्टेट की हजि हाईवे नेशनल हाईवे लंबी चटपा याननबा अदोमदा सिनबा अदगी कशुनतबा कम्युनिटी मचा मचा सिंगी ओइबा रक्ता के टेंशन लेननबा से खुदम खुरागी अहोंपुंगदा नांगरांग थोकिबा थौदोकादो येंबदे याम नुआइते खुरागी अहोंपुंग मची अयामत मेक थोकपने अदुगा तु अदुम हौजिकसु मदुगी कनोदु प्रॉब्लम दो रिजॉल्व तौदन थमी नान पुलिस का चतना अखोई इविक्शन तौनी मसी कनोनी एनक्रोचरनी गाय चलुबदो मियोय खरना नोय चंगबा यारोय खोलोय गायना थोराग तौदा पुलिस का जुम आई येंबदे याम नुआइतबा अखोईगी दिल तौबा करी हादो अखोइना तौहनिबा तौरकदो मानबदु इतौ तौरक्तबसे हाइदी करी हाइतौनो वाददी दुम सचत ngang थबगुन एग्जीक्यूट तौदबसे मसीगुम्बा कया लेबिसिना पब्लिक की थाजबा अखोइना मसी गवर्नमेंट सिदा अखोइना थाजरमबदो मदु थाजबदो कोइ मांगेबा अदुना मरम ओइदना अखोइनासु वर्ल्ड मिटी काउंसिल नासु मसी गवर्नमेंट खेमचान गवर्नमेंट सिदा अखोइना सुम सजेशन ओइन हाइजनिंगबदि प्रैक्टिकल ओइबा थबक तौबियो हाइरिबा वासिगा थबक ओइन तौथरपुसि खितंग यामना खर केब लई खुदम ओइना अखोइ चीफ मिनिस्टर खेमचान हे हाई मा हाइबजे अनि कुमा तारे नेशनल हाईवे चटप याय अदो कनासु अथिंग लेते कीबगी चतबनी हाइबगुंबा अदुमाइना हाई मसी तौदबना हाइबिदबना फै मरमदि कैनबो खेमचाना चलिसि मिस श्री खेमचाना चलिसि मा श्री युमनाम खेमचान ओइ चतबनी मादि चिमिन सोइ चलिने with all the force मा प्रोटेक्ट तौ चलिने अदो आइगुंबा आम आदमी तामो आम आदमी अखोइना चलुरगदि श्री युमनाम खेमचान चीफ मिनिस्टर चतपगुदि मानरो हैरिबा अदना असिगाची थोएक्ता अखोइगी चीफ मिनिस्टर लाइन हाइदोकपदो अदो मसिगुमजि तोहनजनिंगदे अदुगी महुता माना हतोइना हाइबम लei डायलॉग ना वारिउताइ सारागा लोइसन अदुदि हेक हौबरमदा बिगिनिंग हाइदन लेबानी चुब थक फते चुब थकुमजि हाइबगुमबनेबा नेगोशिएशन तौगदौनी अदुम हाइगने बट नेगोशिएट तौननबगी ग्राउंड वर्क टू दी गवर्नमेंट सिना सेमगदौबने हाइबनिदा सिगुम्बा मयाम सि अखोइ कनो तौहनजनिंगी अदुगा मरु ओइना हौजिक अखोइजु खंगी मणिपुरदा थोइबा थौदोक वाथोक्सी सेंटर की दायित्व यामना चावे मरमदि मणिपुरदा हौजिक मरु ओइना कुकी सिंगना मैतै सिंगदा अटैक तौरपदि थोइ वाफमसी मरु ओइना सुगी कादर सिंगजे मसी कंट्रोल हे तौद्रि मखैदि सिगी इशूजि पाक लोइसंगिनि थाजब ngamdi मरमदि सुगी मीसिंगदुदा मखोइदा इंडिया गवर्नमेंट ना मखोइ तौनिंग तौरो हाइना थादोकदों तौवेबा अदो सुगी कादर सिंगदुदि मणिपुर गवर्नमेंट की लेरिबा मशीनरी सिंगदि कंट्रोल तौदेबा मसी सेंटर ना डील तौवेबा अदुना until unless मणिपुर की चीफ मिनिस्टर ना मणिपुर की चीफ मिनिस्टर वेबा मे बी खेमचान वगैरह मोगरा होम मिनिस्टर दा इंडिया प्राइम मिनिस्टर मसी फजना अंडरस्टैंड तौना अंडरस्टैंड में तौरंगनी वे पर्पली तौरमबसु याय अदु सेंगना हाइबंगम करिगुंबा अखोइ चिंगनबा लेतना मणिपुरदा पीस एंड नॉर्मलसी पोरके हाइरगदि सुई कादर सिंगजे मसी कंट्रोल तौदना सोंगमोय सु कादर कंट्रोल तौबा यादु इंडियन आर्मी असम राइफल्स तौगदौनी इंडियन आर्मी असम राइफल्स हाइबदुदि मणिपुर गवर्नमेंट की अखोइगी कमांड एंड कंट्रोल मखा लेतबा माले हजि लेरिसे अदना सिगुम मयामसि येंगा अखोइना हाइजनिंगबदि श्री खेमचान की गवर्नमेंट सिदा पब्लिक अखोइगी अवाबसि खंबियो अखोइना लमी चतपा ngamdabdu अखोइ कीरगा चतपा ngamdabni हे माहाइबगुंबा श्री खेमचान चलिरुदि with all the force pura चलिने अदो आइना चलुम तमदा अदुबु ngamgadrane ana sigumba meaning yaudabase haibiganu aduga purpose ama leina even अखोइदा डील तौर तांतक WMC दा डील तौर अखोइ खंगजेबा अदुना
ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯄꯔꯄꯁꯐꯨꯜꯂꯤ ꯌꯥꯝ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯒꯕꯔꯅꯦꯟꯁ ꯑꯃ ꯂꯩꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯔꯦꯁꯄꯦꯛ ꯔꯤꯒꯥꯔꯗ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯁꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯕ ꯍꯥꯟꯅꯒꯤ ꯕꯤꯔꯦꯟ ꯒꯣꯔꯃꯦꯟꯒꯤ ꯀꯟꯇꯤꯅ꯭ꯌꯨꯑꯦꯁꯟ ꯁꯦꯀꯦꯟ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯒꯤ ꯒꯣꯔꯃꯦꯟꯗꯧꯅ ꯊꯣꯛꯄ ꯑꯗꯨ ꯎꯕꯁꯤ ꯂꯩꯌꯦꯕ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯥꯏꯐꯦꯠꯇꯪ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯕꯤꯔꯁꯨ